Soy waisida kaino ne intellectual property makal ama muthok le ko akoi geographical indication haidana ama le ko sai aina mathakta types da makhan da panjagi bado adaida basmati rice se taseng na hairagadi legal battle haibasidi lan changbani ai gi lejaba pumbadu puthok chara kanda akoina lantheng na jabani ko asida kaba amasung kaino taw maithi bai badudi amadi soidre adubu asengba India ga America ga leinakhiba case ama khakni masise India na hairisina basmati haibase akoigi Punjab ka Pakistan gi Lonaba border Sindh haiba mafam za pokpa ye sorry akoigi hauba hai tare ko mai province da hauba ni haina moina haiba moina mu haisina moigi ne na haiba ko ada yena ba set mainte leira kanda mo khoina di lau khraba male basmati gi se ada turmeric kaisisu akoina medicinal plant gi kaino ongkhak ni dana hubat pa matam da khet pa matam da akoina thaina angang oringai dei matam dagi sum ahallam na su hainai dana ko yangang se sum sugai ga su tainai dana ko phai kholina adumaina se lakpa se kamai lake haiba matamda geographical indication se swai wise ta change geographical indication haidi geography amagi location haibadi aina ngasi pot amakhak aina aigi jaga se je tha doine ba thari ba jaga se Manipur haire dana ko Manipur sida Manipur gi mafam amakhak ta jaga amakakta thaba potneba adugi leibak lehaudui matung ina potugi magi mahau amakak chen ganeba ko adu akoina wangjingda natraga akoina mayang imphalda natraga akoina kakchingda mafam amada tharo soba mahau chap manaba phangweba aduna madugi pothok tuga magi haurapam mafam do ani sigi connection ama leiba potubu akoina geographical indication haiganeba adi khudam oina hairabada Darjeeling tea mayam na loi khangnare ko Darjeeling tea Tata tea basmati rice adagi akoina Mysore silk adagi Mysore gi mogi kaino se agarbatti adagi kaino gi Kanchipuram gi adagi Lucknow gi mogi chicken curry salwar mogi khulon leidana ko sumaina mayam lei adagi Manipur da hairaga na akoigi apple gumba su lei lo chana ba su yaudoine ada set na namba phi da ko adagi akoi Manipur da na hairaga safi lanphi gumba wangkhai phi rani fi leidana ko si geographical indication loina phangkhrabane ba makoi se aduna mayekta mafam jaga location geography ga mari leina ko sigumba da leiraga puthore ba potubu akoina geographical indication haigane ba madam di Darjeeling tea hairedana Darjeeling gi mafam jaga ma khakta da hauba adumba cha mana dune ba ko ado akoina season ba kanda hawi ne ma haulei haina akoina pamnari se ado Darjeeling gi mafam khudi makta hauba thaba matam da ne ma hause sap manana phangwe ba khudam oina hairabada masi akoigi miyoi ba amana magi haurak pham pokpa mafam my birthplace and a lady say, Siga chap mane. I say Tawal, I Tawal Machani, Tawalgi, I do like I did Popone Ibase. I mine Kang Nadanako, I do mine geographical indication do so, I do give Poto, Kadai de give Mat Haraga, Kadai de Putora, but no Hibedo, I do give Mapam Jaga, Amaka connection, I'm a lady idana. I do do book a geographical indication, Higani, I do a Pota Haragana, my Mayek Ama at the Yauriba Poto, Mayek to Okogi, one Haifi, the season, I even Mayek, my the lung. Magi leidana ko safilan phigi leirum phigi leidana mana de dana ko masi hekta mayek se kana gum ta loba yaba na teba ko adai umorok ki su leire umorok adagi akoigi very recently da akoina hai taragadi chahau che ko si mayam si su geographical indications ka mari leina ba ngaktane